Hotnababu Kallabadi Pamliba Panthung Soidana Fangani HAINA ZEO Zone 3 Thoubal gi DIN Rajen Fongdokhre Waphamasing asi Thoubal District ki Manung Chanba Hairok Part 3 Tawrangbam Laikai da Leiba Z4 School da Pangthokkiba Science Exhibition ki Thoram amada Hongdokladuna DIN Rajen Chief Guest oina saruk yaraduna Fongdokhibani ngasigi Science Exhibition ki Thoram aduda Mahiroi singna sem sajaba tongan ba science ki polam kya su utki Scientific Officer G Baba Atomic Center Mumbai Laisram Guneswar amadi Assistant Inspector of School Zone 3 Thoubal Rajen Singna Guest of Honor Sing oina saruk yaki DIN Rajen Makhatana Fongdokhibada Education Department da ngasi agang singna utkiba singthaba yaraba thabak sing asi aikoina ahenba meeting changba yamna darkar oi ngasi Z4 School na pangthokkiba Science Exhibition asigumna school khudingmakta pangthokpa yamna mathau tai agang singbu scientific knowledge advance oina ba hotnabada Z4 School gi staff sing amadi committee gi mioi kyan hotnariba asi singthaningai oi haiki loinana school nabu thawai yauna hotnabiraba maikai gi ZEO Thoubal gi maikai dagi su Mateng Pangnaba Thonglaung Hangduna Lady HAINA Fongdokhi Thoramaduga Mari Lenana Zone 3 Thoubal AI Thoudam Brozena Fongdokhibada Ngasi School Asida Pangthok Liba Exhibition Asidagi Khangatlaba Mahiroi Singadu Zone 3 Thoubalna Pangthok Lakpa Exhibition da Saruk Yabada Chaungna Mai Pakadoribani Angang Singbu Hiram Kudingda Haitoi Singtoiba Ama Oibada Oza Sing Amadi Mama Mapa Sing Atoba Thodang Lominasi Haiki Thoramaduga Mari Lenana School Asigi Mahiroi Singna Interaction Program Ama Supangthoki Ngasigi Thoramaduda School Asigi Principal Laisram Romila Devi School Asigi Founder TS Bisorjit Amadi Moirangtem Premanandana Athoiba Mitunglen Oina Sarukyaki